Hello, I giving Boboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige magkatagachari. Agi prathna di nahak na takdi ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba hak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa nungsiba, nakagising lupa luching musing buhay nungsiba, adu kwai maru oina, isori matik mangalig na magtihingba punsi da chakot pa adu, eki pradhana ni. Ibang umaki wapaw, taminas. Kulina isa sa Bible sing adu ahan ba Johan pandubani pada amantagina teruk Paul hangdupi 1 John chapter 2 verses 1 to 6 aikoy si mapumuna paboy patang so ngasi dumi aikoy maruina verses 1 to 2 kada pada amaga ani kada ngasi dumi aikoy yang minagani aduna ahan ba Johan pandubani pada amantagina teruk. Sorry wahina. Mato sigum na. Ay doon lang. Ay gepik bangangsa. Na koy na pap taw doon na ba? Ay na koy da wasing na si iri ba ni? Kana ko na pap taw ra ba di? Eikhoigidamak. Ipagi maphamda Wanombiba dharmachenba Jisu Krista lay. Mahang masamang aikoy papi da magpenhan birat po doibi. Hairiba si aikoy kaktagi papki da magtana taduna tebang palapun bagi papki da magtusuni. Aikoy na maki at hangaglabadi masig mapana aikoy na makpu kangi haiba kangi. Ay na makpu kangi hay na kanagumba man hairaga mahaki at hang singatrabadi mahak minambani. Achu madumangon ulayte. Adu mahaki wa nga ko mangon da mahaki nungsiba adu mapung paba o hele. Aikoy na mangon da lay haiba si masidagi aikoy na kangi. Kana gumba man Jisu da leng na lay hairabadi mahak na chatlamba gumna mahak magna su chatpa tai. Masi sorry wa ni. Prathna to si sorry gi mateng nisi. Kugi pam sa kugi sor nahaki wahida aikoy lakchari. Ruchan biduna aikoy mateng pangbiu ay haki mateng pangbiu. Tanan na bagi nakong uno na bagi damak tami losunan na bagi tamoy musung hing na bagi punsi da kudi bungon hang na pinabi. Iba so nahaki wahay asigi mapal na aikoy gi tamoy na aikoy gi punsi da. Wangangbi. Rabu chami do na ki wahay sige mapana ikoy amam da tabuk subi. Na ki wahay sige mapana ikoy amam bu semdokpi, semgatpi, hongdokpi. Rabu na gi nizaba amasung na gi hay zaba di chami do na ki wahay sige mapana nga sige numita Krista da chaokhatnaba. Aduga Krishna eikhoigidamak to oibiriba sigi mapana nahak na pamniba asengba punsi do chaokhatuna na ki matik mga chaokhanba na chasing amsung singlup am oizaba da eikhoib mateng pangbi. Chambidu na ki thawai gi mapana eikhoida wangangbi. Eikhoibu na ki wahay sida nolughanbi amsung na ki wahay na eikhoibu nasano pa Krista ki saktam da semdokbi do na eikhoibu onthokbi. Runaki wahay si taba matamda amasung wakal ta na tagadoba dudagi lakadoba distractions thakat hanba khudi maksimi ekhubu kanbi pungning lumna nakong hangdok chaduna mitpham thamjaduna wakal tawjaduna tabaduna haki thawai ne ekhubu mateng pangbi na pham lagi ni jabe
Jisu Christ's ming sonani nizaribani. Amen. Ngasi ko ni paminakraba Isorgi wahai maruina verses 1 and 2. Ahan ba Johan padum ani ba amadagi na ani phawba sida. Ai ko ni ngasi ni mitat yengmina ka ba mapumoy ba warol. Mapumoy ba idea, main idea. Adu desini. Thajabasa asengbada chaokhatnaba hotnou. Maramdi eikhoigidamak Wanombiba dharmachenba Jisu lay. Christians, strive to grow in holiness, for we have Jesus, our righteous advocate. Karumay ko mamangi nomaizing adudagi tarakhiboy bataragadi maruina. Ay na verse 8 in verse 10 pau baduda. Christian aman gipunsida. Asengba punsida chaokhatnaba na haina hai boy bataragasu. Christian amana khangado se mahaki punsida leiriba pap ki mamu amasung mahak pap tawi haina hai badune. Isorna kanbikraba matung dasu thamoi kainingai oiba achumba dudi aikhoi pap tawi. Maramdi aikhoida pap ki mamu lay. Aikhoina Jisu Christ bakoi kanbi mapu musung Prabhu oina thajaba matam aduda aikhoi bu pap ki ataumal adudagi kanbi khrabane aduba hojiki matam asidadi magi thawai ne khoi nungna thabak subibagi mapalna aikhoi bu pap ki pangal dagi kanbiri aduba Krishna anireksuna lakpa matam aduda aikhoi bu pap dagi aikhoi gi manungda leiba pap asidagi pumseng seng aikhoi bu kanbigani adubu hai ba numi adu yodru matam adu phau badade aikhoi isorna mahaki thawai gi mapalna pap ki pangal gi kanbiri ba Christian sing aikhoi ase sorgi thawol do ba mi aman hai ba gumna matam amatada pap chenba amasung dharma chenba sing ne aduga Christian namaga Christian nataba amaga khenariba ase khenariba maong ase Christian dudana pap suk yaw daba pap suk tau daba aduga Christian nataba dudana pap mayam yaw aduga pap tau ba aduda natte maruina kariguma ko mamangi nomajinga takraba wapa adu amunga hanjin hai boy batagadi asengba thajaba amana mahaki punsida leiba pap adu yazagani aduga mahak pap tau habdu mahak khangjagani aduga isorgi mafamda mahagi pap adu haidokani na adubu John irambagi sequence moms da hai boy bataragadi asengba Christian aduna isorna mangal oibagumna mangal gi punsida aseng moi punsida hingnabagi damak da honagani mane du isorgi aning mane hai ba khangi adubu hai ba achumba du oiba targasu mahaki nungda leiba pap mangonda pap yawe haba mahak masana yazem sung khangjai aduna mahaki pap adu sorgi hamda haidok chagani Krista da thajabagi mapalna aduga isorgi thajabi haba musung achumba du thajabagi mapalna aduga pap adu haidok khraba matung aduda mahak karimda tawdruba amagum leire adubu mahak pap tawbu oithok mi amane habeje khangba galona hena chaksin ba punsida da mahak isori thawagi mapalna hingane adune asengba thajaba maga mingdagi Christian magi khenabase pap tawdaba da nate adubu pap da karma wakhalon leibagi haina habiduna adubu gasigi mafam asadedi amuk Johanna thajaba sing asida mahang hairakadoba maong asidadi mahang amukana amam da haibo oiba targadi verse 8 tagina 10 pause koina papa matamda say even thajaba sing imartasu matamda da Christian sing adu imartasu harm by okay fare ai khoi da pap leire ba khoi pap adum tawdu leire adu itargadi kaidu bagi pap tawduna ba khoi honagadi man de khoi da leire adum tawdu adum leire na
And then I pop tau hai be say ya da ma tam minam jab oibin adum pop tau do bos tum leire pop je koi nung do leire adu oiba target di kari gi da mang tano I na adu kari gumba I koi same I koi nung de yar ba mo oiba target di kari gi da mang tano I na pop tau lep ko disen I koi asoi be krai do da Pero koi wakal da na masung bhap da da sing na verse 8 na 10 pau ba se ai na pap tau ba adu da license pi ba amagum na uba missing later ba nate John gi matam da su le adu gum missing karam hai na hai kang bu karam ni lan tam bi sing do na isor kan hak le ne ba mari di thawai da ne nak thawai isor am to e adu na ki hak chang na tau ba sing adu na ki thawai or ba phim do so ko karim ta later aduna nahaki hakchang da nahana tawning pap sing tawu matam da akai ba karim ta leite mani nahaki manung di isor glei minaba na maram morakanda sieng adu hari bido kana bible da uda ba mani adu hari bido john na aseng ba thajaba sing asida asigi muhammad sallallahu alaihi wasallam thajaba sing asida mayek sina khangan ba bang asigi matang asida pap ka christian ga leine ga do mari do aduna hairiba adu mahangna makata na tambirak tringi mamang asida tambirak pa horok pa matam asida man verse 1 ga 2 ga asida achuba chuma thajaba khuding na khanggadaba thajaba khuding na chena paidaba aduga thajaba khuding na aseng punsi chaokhatna na bagi damakta asigi mafam je bhap ta matam da asigi matam da thajaba na punsi hing matam da thajaba oirabadi aduga ma thajaba singa na soidana aseng gi punsi chaokani adu ngasi gi mafam ase koina mun yeng minasa jona ka mana hoge habde ai gi epic bangang sa na asigi matam da lere bathajaba sing ase jona chithi ire bathajaba sing ase thajaba son be sing lei pap tauri be sing lei makoi thawai gi phibam da karai da leiri bno haiba khang da be sing lei lana tambi be sing aduna maram morkan thamoi charang nei be mi sing lei tongan tongan ba maong de Krista bu yadaba sing na lakpa tambirak pa khuding mak sing adu da su inba indaba adu cham narak leiba sing mayam leitaba nate adu bu mafam asida leiba mi oi sing ase Johanna chithi iriba mi oi sing ase asengba Christian oibana maram oraga asengba thajabising oibana maram oraga makoina karam haina thengnare makoi punsina karamba pap ka lan thengnare makoi punsina karamba pap ta tari aduga makoi gi punsida karam hiram ge asholma sing leige haina haibedo amata thiba leitana kana gumba amana Krista da leiba oiba targadi mahag isorgi machane aduna mafam asida Johanna hare ibase apik angang sa haina haiba matam asigi thajaba sing asida makoi na oiraba makoi na Krista gi mapang isorgi mang da oiraba makoi gi saktak adu mayek sengba Johan gi apamane apik pa angang sa ma pa oiraba sing na koi ja sing na lam hen matam dam lam hen lam ai koi maram moi ai koi ja oiba aduga lam hen matam na ai koi ja oida ba kashi taude lam hen matam ma koi ai koi ja ne Kaya kita mahu wara ise o koi icara oiba na maram moraga now adugi wakalon adu da Johanna thajaba sing asida mayek sing na khangan ba pame pap aduna maram moraga ason maduna maram moraga na koi sorgi machang oiba lepte na koi aseng bagi da mag Krista da thajaba sing oiba tangre na koi sorgi machane aduna thajaba sing na sing ngasi nu na koi pusi karamba jaga da leiba no haiba ha khangmangam de karamba pap ko ngasi kilometer lan thengre church lactring de karamba makal gi pap toraga la e or matai mana oi besingi ma da karamba mong na koi singu basida ngasi kilometer isor khurumba lak khibono ai amata khangde karamba pap ta pisali karamba punji mahing di hengle khangde adu ko mun hang Jisu Krista bu kan bi mapum sung prabhu na thajaba oiba tanga di nahag isorgi machane aduga sarga gi isor do nahaki ipane aduga hairi base aikoina khangba mathau ta magi man thajaba silana sang aikoina aseng bagi punsi chaokhat na ba aikogi isorgi aningba adugi matung ina punsi hingna bagi damak aikoina khangba da mathau ta base maru oibadi aikhoi isorgi machane haiba dune
Paul Philippi Thajabasing the Mahang Han but chapter even Matam the Kari Apapa Wapao Matung in Bapunsi to the Nakoing. Amon High Boy Batari other than Hang higher Apaba Wapao gi Nagrik Amoina. Apaba Wapao gi Nagrik Amoina Tazaraba me among Apaba Wapao Adu Chana Bimatung in the Hingo. I India gi Nagrik Webina Maram Indian Amagumna, India gi mi oi Amagumna Koi Punching. I don't know if you're matching the habit to Kangba Gimapana, higher but the Koi Midman Tamagimapana, is sure matching among the Kraman Hingado and have the Koi Kangani. Adu sing Aduda, Jonah Harbo, I said the Gimaho, I get big bang answer. Now again, Mahata attack the Mahana Haraka, there was Mahana Chiti, Thajabasa, Ibagi Maram Adusun. Now, Tongan first zone park Madam the Mang Ibagi Maram Adu, Adun Tenrakan, Ihanham, the Kaya Uba Pankre, verse 4, chapter 1, verse 4, the Nakoigi, Eikhoigi, Harawapungpana, Aina, Eikhoin Waram singers in the Koi evening. Now, again, chapter 2, verse 1, Pandupani, but the Amasidukari High, Karigamoko, Jonas, Ibagi Maramdi, Nakoina Pap, Taudanaba, Aina, Nakoi the washing a sea evening. Johanna Mahanga Hamba chapter the high crab couldn't mug sing ado the Mayek singing is as a Thajabasa is the hoy Eikoi the pop lay, hoy Eikoi pop the way. Adu hoy Eikoi pops in from the Hydok Chakadona adu high than Eikhogi Punsi adu, oh Eikoidum pop the Udo Lebanon, Eikoi, the pop Lebanon, Aduna, Kanaduna adu do land thing, Karikano Godo, Num pop, Hydodum Kopikadodum Lerisibo, is sure Eikoi pop, Kopina, Toronto. Source Dum Sansan Zeragalore, other Karigidamak Papa, look the local Hine Kanba Wakal, the John Palm, the Ishorna Palm, there. I don't know how to I need to see Glibus the Koida, Nakoi Pap, Taudanabaki. Marin Taza basically now saying, Asengba Punsi Chakotpa Hybas or Asengba Punsi, Asengba Tazava Amagi Punsi the Ugodawamane. Holiness should be the mark of every Christian. Perfect holiness, not a progressing holiness. Chaokhatnaba asengba punsi. Mapung papa mata yaudaba nataba. Adubu pap leina aduga kangnam sung kangna wahayna tabakna or wakalna pap taubo ibatar so hiram khudimak sing adugi marakta isrogi thawai asengbagi pangal da thawjagi mapala asengba punsi de chaokhatpa adu thajaba khudingmaktagi udoba amane karamana mi mas asengba Christian have a kangani ma ki punsi da asengba punsi de chaokhatpa soidina oigani kari mangasi ni bidana asengba punsi de chaokhatpa Targadi. Can you Nangamasung, I sing a punch out for Oibatargadi, I koi a sing a Christian singer. Amukaramana verse 9, chapter 1, verse 9, the Lord, oh, Papa, Hydok are boy Batargadi, Shorno Kopin and Harbanina, Pare Pap, the Roy Batarzu, Hydok, the Lord Macone. Amukaramana Karamana Lan, the Bible Jisu Christ can be a Pumsung Propon, Amukaza Gadilore, Makata, Nanga, Tauning Matomatam, the Su, Nahaki, Aran Kubamado, Shokado, Kana Amatalate. Hazaro, Aduga, Hinga Punching, but the Shukai Balate. Mandikarigi, Hydocumatan, they should have pap copiganidum. Tadabas in Ausung Adugum Nalan Tambiba, Aduga, Tazabagi Punsi as a Isorgi Yathang Amata Indana, Eikhoigi Hingma Punsidadum Hingaga, Adum Christian Haina Kauzaba Yabagi Maong, Adu the Kanba missing later Benate, Adu Muhammad the Johan Harkmatadi, High Badu Aran Matabas in Karigari, or Christian Oibatargasu Hinging the Hingba Mong and Hingba Adum Yagani. O Pap Mayam Tobo Oibatargasu, Christa Butazaki Boibatargadi, Adum. Aine hingma punsi mahinga Christ the Thajabasa ani si Marie ke Allah na ba amagumna hingma punsi asidi amna mayek sengse Jisu Christ book kan bi mapumsung Prabhu na thawjala Thajabagi mapan la kan bi ba khuding mag sing adugi aran ko ba mangloy Aran ko ba mang banayde isor na lem na Krista gi mapala pinabikrab aran ko ba mang banayde adu ba pinabikrab aran ko ba adu gi mapal na aran ko adu ka ano wa punsi ni ano wa tamoy ni ano ba apamba ni
Krista piraba anau punsini, anau thamoine, anau apambane. Anau lom naidaba punsini. Karamba pap tagi isor ngon olakraba punsi. Dharmachenba romba lakraba punsi. Hakchang eningba apamba Satan taibang pal amasung hakchang dagi kanbiduna Krista galuna hinga hanminaraba punsini. Adun aran kumam panglaba kana amatana. Isor gening magi wang bada amasung pap na ningay dan hingmagi punsi do dalay boy tokte. Kana gumba amana Christian ne hainaga pap na ningay dan adum hingma punsi oy bataraga di. Adug mi do aran kumam mang banate. Aran kumam sumang pangdaba na maramora gani. Aran kumam pangba kana amatana pap na lay do na lay boy tokte. Maram de ekhoi kanbiri bado. Amam bagining tholay bang tagi mangal gining tholay bang tani. Satan gi minay oiram badagi dharmachenba amasung asengba isor gi manay oinani. Satan gi macha sing oiram badagi isor gi macha sing oibadani. Aduga hairiba aduda achouba ahongba soidana laigani. Aduna John asigi thadaba sing asida yan mayek singani pap haidokpagi oiba thaujal isor aikhoida pinabi adu aikhoigi achumba aikoi thajaba oikba aikhoigi achumba isor gi waina mayek singna haibi haiduna aikoi pap ta adum ningai dana leiba asi Krista gi amsung isor ganing manate amsung thajaba aman hingado punsi adu natte pap taudaba punsi thajaba da chaukhot likram haina khangani pap taubagi chang hantarakani asengba punsi da chaukhot kani maram de isor na mahaki mising ase mahak na sengbagum na sengba mahaki apambani Christian oiba amasung asengbagi punsi da chaukhot pa haiba ani ase thadok na ba yande selyek amagi mamai ani duga chap manai lupa chapida lupa yek pamaikai amaga aduga symbol yek pamaikai amaga lei ani dugi marta ama khaidok na bo oiba taragadi lupa chapi do amukana lupa chapi oide chatna ba yade. It's the two faces of the same coin. Christian oibaga asengba punsi de chaukhot pa haiba siga. Na Christian haiba kamaina kangani asengba punsi adugi mapana. Okay, asengba punsi do na aran kumam phangbra natte adu asengba punsi do aran kumam phangbagi mahaini. Adu yamna mayek sengba Johan na pame. Adu amorom da haibo beta agadi Christian amma oiraga asengba punsi de chaukhot pa pap to do punsi de chaukhot pa se aikoi ne exam sing thaba matanda leiba multiple choice question adu da khallasu yaba khanrasu yaba adu gum natte. There is no excuse to opt out holiness from a person who professes to be a believer. Aidi Christian ne haina haizaba kana amatana magi punsi adagi asengba punsi de chaukhot pa ase oirasu yaba amagumna singthana ba chumde singthana roi aduna kana John hai se pap to dana bidam oktina hang iri se that's it adu the shortening mane adu do Johanna thadab singa se yamna mayek singa mapam adu makha thaba padadu dings kanagumna pap to rabadi na ani se chamam na oi thokte mamne hairi ba ani ase mature oiba thajaba khudimang na paake do achumba mane wakhal khala ga haipetang yang kariguma Johanna iba wahi se pap tawduna baina wasing ase iribne khatang har glosalam oiba targa de hairi ba do thabak khaktang de yumpham oiba Christian gi punsi amagi amadu thamam gani adu Bible na tambi de aduga nakal amadana pap taurabadi eikhoigidamak ipagi mhamda Wanombiba dharmachenba Jisu lei khaktang hairam boiba taragadi eikhoi hingning punsi du hingba matamda pangya yaba Christian gi punsi adu chatpagi maong adu dum leramgani amoram dai boiba taragadi verse 1 gi ahanba line du khatang hairam boiba taragadi adu legalism oigani Tabak adum lotion ba. Adu ki ahan ba wahi pareng do yamdana ani jo wahi pareng se katang piram boy ba target di antinomianism meaning wahi thang yaw do hining mong ni hingba yaba ki mong adu da. Maram di karigi
Oh, pap tau mawang hai na koi pap yawi pap tawi pap tau boi batar ga di ai khoi the Wanombiba Christian lai oh aduna takpati kari ai pap tau yare nate Christian moi batar ga di pap tau roi do bane adubu achumba di ai khoi pap tawi khangna amasung khangdana ai khoi wahaina amasung thabakna amang khoi wakhalna tongan maung khoi pap tawi aduga haiba achumba ni se chen pai bagi kana badi kare gi mok na haina haiba batar ga thaja bechile now sing asi bhab taba matamda Johanna ani suba ahan pandup ki ani suba line adugi ahan basaruk adu bhab taba matamda makha tar ha ka do khuding mak sing ai khogi nakong gi damakta yamna harau ba musung nungai ba musung aseng punji da chakhot na bagi damakta honaba da achauba in ba jaga amo hene ai khoi pap tawe ai khoi pap ne hek lumhan ba mi sing ni ai khoi pap mar mor kan ikai banang ba mi sing ni isora kan biboy batang sa matay manaw amon himina ba matam dan nupa sing na mapa mo ibagi punsa adu mapuro ba amo ibagi punsa oh ai se karino tori se ai punsa isora ai mo ngi pamba di asuma ai nupi asuma nung sibani adu ai nung sibang ngam se karino ai cha sing se isora matang na chingbi ke do tak bi ke do adu hiram sida ai adum soli se karigi da maktano or mama sing gi marak su phanayam hona ba oibata su karigi no atopa apha mama gum ai oibiso ngam se even at times mama oibising karigi matam dadi na cha sing yengsin matam da du ko purami seba tauba matamda mai pakra failure mo gumna ubu matang sing na khoi soi da leram gani right phania mo na boi ba ta ta so hang oi dise kari gino o kari gi damak tu ai hak na mi suk yam na pelhaning se kari gi damak tu isor bu ki bi gi mi bu ki ban adu me kari gi damak tu ai mi dhagat pi suk yam na pam se kari gi damak tu ai hak na amu na toro ai ba pam se amu khan na toro se kari gi damak tu kari kita maksudnya, ayang ni sorgi macam dah Prabhu ay lal le, ayang akhir bab se amu kan ayang na tauba macam dah kari ni lo ayun tahu se ay se kari no ay gi punci se kari no ay ngon dah poi betul kuding maksing se. Kari kita maksudnya ayang nungsi bangam dese, kari kita maksudnya ayang kopi bangam dese, kari kita maksudnya ayang ngak suga am nak kali se, kari kita maksudnya sorgi wine na cumi ayang hari bersih dah ayang na tauning dugum adum hini se kari kita maksudnya adu gi pap sing adu na maram organ nahak pung ngasing dah wahan dah mi mo ay betah agade. Adu na nahak ki harau na ngai lauthok pa mo ang nahak ki pun sing ngasing dah mi te hingbo ay betah agade. Nahaki pun seleba pap khudi mak singa do oh sida mayam to na bani da do na kasu kai de adu gi wakhal de na Prabhu ai asigi pap aste kaninge ai bu kan bi pap ase ai pam de na ki hai be in de ba ha pam de ai ki nupi bu nung si de ba ha pam de ai ki cha singa se bu nung si de ba ha pam de na ki wai gi matung in imung se bu ching ba ai pam me ai du bu ai sole ai ki de mak apaba ai ki nupa ki de mak apaba nupi mai oininge ai ki nupi de apaba nupa mo oininge ai apaba naha mo oininge ase bu pun sa naha mo ninge thasdaba ai maru pang singi mamang da aphaba nagi saki oiba nupa mo ninge ai gi maru loi singi mamang da naha ki nacha nupa gi saktam uthok mi mo ninge adubu ai sole ai gi pap je kopi ai bu pap asri kan bi pap adu lumna loba pap adu yang lodaba adu isor gi thauja du hoi na lai gi ai ngon na ang utpi ba thaujal mayam asi ai ha ki punsi na chok thari ba masung ai ha ki punsi na chakutri ba chang ji Prabhu ai se karino adu nan ha koi matam sang leibra adu nan phau matam sang leibra nahaki punsi da leiriba pap sing aduna maram orakanda ning bagai bagal loina ba ikai ba da leiba matang sang nagi punsi da leiba nagi punsi da leiba nagi pap da maram oragan hak pu wahan bra nahaki punsi da leiba pap adu gi asengba masak adu nahak khangbra kana ko mana pap tor ba de maram ne khoi pap tor
aduna kariguma nahangku Ishwar gi mang de lepa matamda haifam tawpham khangdaba mawng de lepa matamsing Krista gi cross ki mamang aduda Prabhu nahangna aihakpu chamarak kopiraba phawbada aihak nahaki mafamda chamarak pap tawba mini aiba minungsi utpi adugumbagi punsi aduda nahaki punsida leba papadu laithona lobagi mahota lumna loba thajaba mangasigi matan nahak oiba tarkade Johanna mathang harakadaba wase aikhoi gi nakonggi damak nahaki nakonggi damakta khoithumnaba paune Again Pap tau na banate adubu aseng ba punsida chaokhatnaba hotnou gidamakta kari hai Jonah kanagumna pap tau rabati eikhoigidamak kanano sigi eikhoi se pap tau riba mising pap tau riba thajaba sing pap ta taba thajaba sing eikhoigidamak ipagi maphamda Wanombiba dharmachenba Jisu Krista lay Thadab sigla sing asida muning with Johannes is naiba wahay asida aran khubam adudagi lapthok pa wahay amata mahak sisinade Jisu Krista to kanagino eikhoigi sargi pa to kanagino sargada ningthau oina palip isodo kana eikhoigi ipane You see asidai sida Eikhoigi oifam thokpa adubu eikhoigi punsida oiba reality the ideal and the reality Eikhoi oifam thokpa kari pap tawdo punsi asingbadi kari eikhoi pap tawe adu oiba targadi asigi tension asida Christian adumak adum hingani adu asigi tension asida hingba matamda thajaba ama oina eikhoina asengba punsida chaokhatnaba gidamakta isorna eikhoida pinabibado karino Krista aduna Jonah Muhammad asida ulise aduga Krista do eikhoina tawba pabaduna maram oragana mahang eikhoigi oiba aduda chang taba kari amata leite aduga haibas apaba wapauno thajaba oikraba eikoi khudingmaksina pinabiba thaujalne Mafam asida mahang nai kari eikhoigidamak ipagi mafamda Wanombiba dharmachenba Jisu Krista leina Wanombiba haiba wai se English ade advocate right advocate taramani asigi term se ukil adu mafam asida sisinaiba wai se advocate haiba wai asidagi hen adu siya adudagi hen ba kari tengbang loi mamde asigi wai se Jisu Krista na thawai asengbudig matangna sisinaikiba wai adu bhangne Jisu Krista kari hak chakra matung tunda khogi mateng pangna ba ihak na hagi thawai tharakane adugumna adugi maongden Jisu Krista na mafam asida Jisu Krista eikoi oibi haina haibase Johanna talib thajaba singa sida Jisu Krista ado eikhoigidamakta Isorgi wail phambai mang aduda isorgi ye thangbada phamlaga eikhoigidamakta Wanombiba oina mahak hojiksu adum leiri kana eikoi khangna amasung khangdana wakhalna thabakna wahaina pap tawba nang amasung aigidamakta aduga haibis ma khoi tengbang loi ne pap tu hena tawna bugidamak tengbang loi ne leiba nate adubu eikhoigi ngaklo amoina as our defendant eikhoigi case pukhatna bugidamakta aduga haiba sidasu eikhoigi case pukhat kadoriba se eikhoigi pap khudingmak sing adu o sidi kasukal asidi handaki dum yahan krasida handaki yana yana bata kro adugi maula eikhoigi pap ado eikhoigi pap ki arumba do yang halaga eikhoigi damakta ngaklo eikhoigi defendant oiba mong Jisu Krista leiba nate adu makha tan eikhoigi ngrakane adu yaudringi mauna karigi damakta no eikhoigi Wanombiba mapu mathau tarise why do we need advocate why do we need defendant yan hamada karigi damakta no Ane eikoi thajaba singa moiba taragasu isorgi wail yathangna eikhoibu pama punsi do eikoi hingba ngamde wail thang tara do ningsing se or wail yathang tara yaman boiba taragadi Jisu Krista na haiba wail thang khudimuk singa do kari de subchale na isorba na gi thamoi pumba thawai pumba masung pangala pumba yamna nungsiga do bane adu ani suba de asine nahang kerle kai gumna nasamak pu nungsiga do bane aduga haiba wail yathang ani acho wail yathang ani adugi demand eikhoida lei adugi apam eikoi adugi apam do kaino isor nattana kana amata hena eikoi nungsidaba eikoi punsi da kisu hena eikoi imung da kisu hena
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯥꯟꯗꯒꯤꯁꯤꯅ ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯅꯠꯇꯦ ꯅꯨꯡꯁꯤ ꯖꯒꯗꯣꯏꯁꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯏꯁꯣꯔꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯈꯣꯏ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯣꯏꯅ ꯈꯨꯗꯤ ꯊꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯇꯤꯛ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏ ꯄꯥꯞ ꯀꯌꯥꯝ ꯇꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯗꯤꯃꯥꯟ ꯑꯗꯨꯗ ꯍꯟꯊꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯕꯨ ꯄꯤꯕꯤꯕ ꯏꯁꯣꯔ ꯑꯁꯦꯡꯕ ꯑꯣꯏꯕ ꯑꯗꯨ ꯍꯧꯖꯤꯛꯃꯛꯁꯨ ꯑꯃꯠꯇ ꯇꯥꯗꯅ ꯑꯁꯦꯡꯕ ꯏꯁꯣꯔꯗꯨꯃꯛ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯗꯧꯋꯦ ꯑꯩꯈꯣꯏ ꯑꯁꯤ ꯑꯩꯈꯣই ꯏꯁꯥꯒꯤꯗꯃꯛꯇ ꯋꯥꯅꯣꯝꯖꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯤꯡ ꯑꯃꯠꯇ ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯐꯝꯕꯩ ꯃꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯒꯗꯧꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯈꯪꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯈꯠꯂꯛꯄ ꯀꯦꯁ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯛꯄ ꯉꯝꯂꯣꯏꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯁꯩꯇꯟ ꯑꯗꯨꯃꯥꯏꯅ ꯁꯩꯇꯥꯟ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯃꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯍꯤꯡꯕ ꯉꯝꯗꯕ ꯈꯛꯇꯪ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯩꯇꯥꯟꯅꯁꯨ ꯊꯦꯝꯃꯦ ꯑꯗꯨꯒ ꯁꯩꯇꯥꯟꯅ ꯊꯦꯝꯂꯤꯕꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯔꯒ ꯉꯥꯛꯇꯅꯤ ꯖꯥꯀꯣꯕ ꯄꯟꯗꯨꯞ ꯑꯃꯗ ꯀꯔꯤ ꯍꯥꯏ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯊꯦꯝꯃꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯕ ꯑꯗꯨ ꯀꯔꯝꯍꯥꯏꯅ chapter 1 verse 13 ꯃꯔꯨꯑꯣꯏꯅ verse 14 ꯌꯦꯡꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯅ ꯆꯤꯡꯊꯣꯛꯇꯨꯅ ꯐꯥꯖꯤꯜꯂꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯊꯦꯝꯗꯣꯛꯏ ꯍꯛꯆꯥꯡꯒꯤ ꯄꯥꯝꯕ ꯑꯗꯨꯅ ꯃꯤꯔꯣꯜꯂꯕꯗ ꯄꯥꯞ ꯑꯣꯏ ꯑꯗꯨꯒ ꯄꯥꯞ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯔꯕꯗ ꯁꯤꯕ ꯊꯣꯛꯍꯜꯂꯤ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯦꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨꯗꯅꯤ ꯑꯁꯥꯎꯕ ꯅꯨꯡꯁꯤꯕ ꯍꯩꯇꯕ ꯀꯣꯛꯄꯤꯕ ꯍꯩꯇꯕ ꯍꯥꯏꯕ ꯏꯅꯤꯡꯗꯕ ꯃꯈꯥ ꯄꯣꯟꯅꯤꯡꯗꯕ ꯆꯤꯟꯊꯤꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯁꯦꯡꯗꯕ ꯄꯨꯟꯁꯤ ꯑꯀꯥꯝ ꯃꯆꯣꯏꯒꯤ ꯄꯨꯟꯁꯤ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕꯒꯤ ꯄꯨꯟꯁꯤ ꯐꯤꯊꯣꯡꯗꯕ ꯋꯥꯍꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁꯤꯡꯕꯨ ꯆꯩꯕ ꯉꯥꯡꯕꯒꯤ ꯄꯨꯟꯁꯤ ꯏꯁꯣꯔ ꯅꯨꯡꯁꯤꯗꯕꯒꯤ ꯄꯨꯟꯁꯤ ꯏꯁꯣꯔꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯄꯥꯝꯕ ꯄꯨꯟꯁꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯡꯕ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯄꯨꯟꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯁꯩꯇꯥꯟꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯊꯦꯝꯗꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯩꯇꯥꯟꯅ ꯊꯦꯝꯕ ꯈꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨꯁꯨ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯑꯔꯥꯟꯕ ꯑꯗꯨꯃꯛ ꯇꯥꯍꯜꯂꯦ ꯁꯩꯇꯥꯟꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯃꯛꯁꯦ ꯑꯁꯤꯅꯤ इहान हानबददी महाकना पापसे यामना निंगथीजब अमगुमना उटकने अइखोई हक्चांगी अनिंगबा हक्चांगी अपाम खुदिंगमक सिंग अदो फंगदी नुंगाइदोबा उरदी नुंगाइदोबा येंगहौरदी नुंगाइदोबा nganghौरदी नुंगाइदोबा अदु पापसे यामना निंगथीजब अमोन अदुम उटकने खतनबा करीदमक खनगदिबा आई चुमे मा लाले आई लांजु लांदबा आईना कैदुबगी नोनजलगा लेगदिनो आई नोलगा लेबो तारगदी मान आई मथता कारकनी अदुना करी खतनबा दो अफबा अमगुमना उहल्ले अदु खतनबा लोरबा मतुंगा ईश्वरगी वाहिदी दुम लेबना मरम रका असेंग थादबसिंग ममदा ओ करीनो आइना तौर करीनो करी वानो आइना हजि nganगोरिदो करी वाखलो आई वाखल लाखिदो अदु खलक मतम सैतान मु करी तौरकनी पुकनिंग होंगबगी मफम लेत्रबा अमगुमना Ishorna kopiroroidaba amugna. First, he makes sins attractive. And later, he makes repentance impossible. Meaning, he makes sin attractive, and then he makes sins, repentance, and forgiveness impossible. Hai badi? Paap se निंगथी जाएंगे यहाँ हम लगे पाप तो तौ ग्रह मतुंग दे कोपी ब फंगलोई दोबा पुनिंग होंबा यारोई दोबा की मौंग अदुदा मुहन गने and with that अदुदा महांग ने कोई आरांदा अखोई थमोई दा नंग मुखर्जन है नंग मुझोरी वाई तारी बना तरह ने नंग अदुगे हम कुछ क्रिश्चियन ओरा कांदा नंग करम मकल क्रिश्चियन नंग करम्बा माइके देना साना साब क्रिश्चियन कौजरीनो see
aduga Satan aikhoi ngon aikhoi pap puthorok matamda asimadi aina tawgiba pap natte haina hagedaba pap amata leite. And it's a dangerous thing. But a fact, achumma. Aduna maram morakanda aikhoi isorgi mangda lepa ngamba wanom loye mata oide. Maram ne khoi mahaki yathangi aning bapam gi tai tau daba matam sing adu ki mate yame Satan khoi theme athem de khoi pisale adu athem du tor matung de Satan khoi arama tahalak matam da aran bane haiba aikhoi na haiba ngamde maram di haiba thabak sing aikhoi na torubna maram moraga adu de kai no adu ne Johanna thadab sing asigi mitpham se makoi pap amasung Satan adu na tana Jisu Christ da pusla libase mahag kanano dharmachenba Krista Jisu mahag na eikhoigidamak ipagi phamda Wanombiba amo oina le Thajabasa now sing nangam sung aina pato matam asengbada thajaba khudingmak na Krista gi mapal isor ngon dum chen singa do base asina maram moragane ani khoi wanom loi ma lai ai khoi pa ba isor gi mamda haidok chagado gi maram di ai khoi wanom loi Krista le adu haiba Krista ase dharma chemane karman mak dharma chele mahang na mi oina sailok na chahili singani manga laki adu ga isor gi wai yatang khudingmak ai khoi gi mahut ai khoi gi damak mahang na haiba inke adu ai khoi pap na maram mor kan phangado isor gi asaw sing isor gi dandi sing atoman khudimok madak da thangdo ma cross madak da siki adu ghumni chubunu mite mahag hingat ki mahag dharma chen bi isor ne Anishuba Korinthia but mga kun matay da kaya ay ko isor gi dharma chen madu orang na bagi damag da pap ikang kangja da ibungo mahak pu ay ko gi mauta pap oyalle maram di amaram da haiba oiba targadi hairiba ay khoi na pap da matam da ay khoi gi pap adugi mayok ta lep tu na ay khoi pap adugi damak ta defendant amon advocate amon lep liba Krista ase nangay gum na pap da nangay gum ni sorry wai thang thugay ba nangay gum na Satan asdi pap da na khudom bitin ba ya Krista nate adu hiram khuding mak ta dharma chen ba hiram khuding mak ta pap ma ta yaw do ba hiram khuding mak ta loin mak seng ba adu gum Krista ne adu na Satan nangam sung ai gi pap du putholak pa matam da Krista na ma ki dharma chen du putholak pa matam da ma ki ayet pa khuding His righteousness is far more stronger than his condemnation. Christ's righteousness is far more powerful than Satan's condemnation, Satan's accusation. Satan ay kuy aran ba sirak pa khuding maksing aludagi Krista gi dharma chen budu hele maram di kari damakten. Andi ay kuy mahak gi thawjal gi mapal na kanbiraba mi sing ai khoi sorgi macha sing adun kakramai tar ngoni Krishna he asigi mi se asigi pap ase to gun hoi chume adu yengo ai gi ai hagam ha ke makata ki be yong ai ha ki khut ipa asigi mi asigi pap ki atoman khudimak ai ha na ngona pi khra aduga mi amana Jisu Christ bu kan mapum sung prabhu ne thajaba matamda mahaki pa ai khoi pa bu Christ da loina mak thangthare aduga mahaki dharma chen ai khoi da loina mak pibire maramas na maram orga Christ gi dharma chen ba adu ai khoi gi oijaraba na maram oiraga haiba dharma chen ba adu da yumpham oiraga isor gi thawjal gi pambai mang adu da Satan na purak pa aran ba tahan ba case khuding mak sing adu Christ ai khoi gi da makta Wanombi ningsing bar Zakaria pandu bahum da Aaron bu isor gi mamang da maicho Aaron bu isor gi mamang da Satan na ma ku aram tahan na buhon na matam da shorna mong ma gi dharma chen bagi phizol le pisin bagi mapana mong lihan bagi mapana Satan gi lana tahan mu khuding mak sing adu arem bo hen ki ba adu man hamas de Christian nangam sungai gi da magnum ki mi khudmak ki to bi ris tha da bisigla na sing ngarang gi numi adu nangam sungai gi da mag da aroi ba numi da ngor ma yaragani aduga church lakngi mamang ai koina khan grab wakal khuding mak sing aduga har oiba tang ai koi mafam ase chang pu matam da thongjin da siba malik char me sing ngaktane adu ngasi ba nangam sungai hingduna leiriba amu nangam sungai kaisi tawdrba amugum hingli base haiba Christus na ma ki dharma chen ba da nangam sung ai gi da mak te isor gi phambai mang adu da wanom lo emu abiba na maram oiragani. The only reason you and I survive till today is because of Christ's advocacy. Ando oiba target karamai
Karamai high Christa Sina, Dharmachenba Jisu, Dharmachenba Jisu, Christa Moina, Messiah Moina, Nangamusung Aigidamak, the Isorgi Mangda, Eikhoigidamak, the Wanombiba, the Matik Chali, is a Karina Maramorgan. What? How could that be? Karam haina Jisu Krishna pap chen ba nangamasung aigidamak ta lebna dharma chen ba karam haina oi no adu karam haina hai ba Jisu Krishna asina ko ki pap khuding mak sing asigi damak ta lepi ba ase asida isor na karam haina satan gi mamang da aikoi ba achum ba haina adu mak singthana bidon thambir no kari gi damak ta karam haina kari na maram oragano. That's verse 2. Mahang masamak hai ba de Jisu Krishna masama. Eikhoigi pap ki damak pelhanbiba irat por oibi. Karigi damak no Jisu Krishna aduna nangamusung aigi pap adu gi matanga wanomloi ema oiba matamda eikhoibu aranba tahandana aduga mahaksu Pap there amagumna, Singh amagumna oidana, dharmachenba aduma orbisi karagidamak verse 2. Mahak eikhoigi pamki damak pelhanbiba iran pon oibi. Asigi wahai asida dum yeng matamda asida iran por haiba miyaw aduga pelhanbiba haiba miyaw aduga pelhanbiba mathau tar badu kaina maram organa eikhoigi pap aduna maram organi karigidamak no pelhanba mathau tar karino kanano pelhanduise isor asengbada dharmachenba achumba isor karigidamak no maak pelhangeduise maramdi pap ki mathakta leiba asengba isor adugi response ama khaktang lei asauba. There's only one response that God knows against sin and sinner: wrath. Magi asauba. Adu kanaguma mana mahaki mamang de sidana changna lep ki haina boy batargadi mahaga seng boy mathau tai mahang na seng bugumna adu ka hai base pelhan gadori base ishor ne adu ka pelhan gadori base ne maki asaw ba dune adu maki asaw bu kari dun lai aikoi gi pap ta aikoi amso aikoi gi pap adu da mami thaja bichil na sing aseng ba dharmachenba achum ba ishor adu pap na sahol le adu ma John, Romeo ki lyric ta Romeo ki chithi da Paul even matam da han ba chapter da kari hai sarga ki sorga saw bu kana lai hai bin da khudum sing mathak lai for the wrath of God is revealed from heaven towards all wicked people, right? Hai isor asiga pap chenba khuding mak kagi mark lei achoba lanjao ne achoba lanbung ne aduga karigumba hai isor amasung mioi ba anisi gi marakta ingthaba du lekna bagi damak sangdai na ba mathau tai aduga hai ba sangdai na ba adu hem amatagi oiba natte hai ba sangdai na ba adugi result adu isor na pap amasung pap chenba khuding mak ki mathakta leiba pap khuding mak ki asaw bu mapung pa na ingthaba amasung mahak pung pen pelhan ba adugumba Iran po amasung sangdai na bagi mo ngam oy gadaw. Na asi pa wi phibe mas da leiba matam da di nangam sung ekhoi pap da maram ora kana Krista yaudri mamang na ekhoi gi punsi du karino asaw bagi macha sing aduni Paul Ibria pandu ani da habi ekhoi asaw bagi macha sing ni randi ko satan gi mi sing ni ekhoi bisemi ba ekhoi gi sorbu thogan bagi mahutta ma ki maka pon punsi hing bagi mahutta satan taibang pal amasung ekhoi gi apam da hingraba mi sing adu ekhoi sing ngak tani ekhoi isorbu sahol ekhoi na pap da matam khunimak aduga hairi ba se daza be chile naw sing Isor Krista yaudringai matam aduda khaktang nate Krista yaurba matung nasu pap na isor adumag sawhalle adu bhai asawud mahaki asawud aikhoida norok ta thada bagi mong norok ta thada na bamsung lomna na manghan na bagi na mangta aikhoida lakri base maram ama khaktang gini maram di Krista na adugi asawud pelhan na ba aikhoi gi damak ta aikhoi gi mahutta magi dharmachenba punsi aduga magi awaba kang da ikai bre than ba chaina na than ba pap amagi aikhoi gi damak da sikhi ba masi aduda isor na mahaki asawu khuding mak sing adu loina mak thakan ki ba mata aduda mang na pelhan ki ba du maram oiragani Karigum may kuna tawa papa sa isor bo hosik di sahon rabagum na kan mo iba taragay adu aran bo wakhalon no isor na adumak adum saway pap adu Krishna cross mathakta
ꯃꯉꯣꯟꯗ ꯊꯥꯖꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯁꯤꯕꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯀꯠꯅꯄꯣꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯏꯔꯥꯠ ꯄꯣꯠ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯏꯪꯊꯍꯟꯈꯤ ꯑꯩꯈꯣꯏꯉꯣꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯉꯣꯟꯗ ꯂꯩꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗꯒꯤ ꯂꯧꯈꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯀ꯭ꯔꯣꯁꯇ ꯍꯥꯠꯈꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯃꯄꯥ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯄꯣꯛꯍꯟꯈꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯃꯄꯥ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕꯤꯈꯤ ꯃꯤꯕꯨ ꯍꯥꯏꯔꯛꯄꯁꯤꯗ ꯀꯥꯡꯕꯨ ꯈꯔ ꯑꯃꯅ ꯀꯔꯝꯍꯥꯏꯅ ꯏꯁꯣꯔꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯦꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯥꯔꯛꯈꯤꯕ ꯑꯗꯨ ꯑꯁꯥꯎꯕꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯇꯥꯏꯝ ꯀꯥꯟꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯍꯛꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯤꯅꯕꯤꯔꯦ ꯅꯨꯡꯁꯤꯕꯗ ꯊꯥꯔꯛꯄ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯈꯤ ꯃꯍꯥꯛꯅ ꯃꯤ ꯑꯣꯏꯅ ꯍꯤꯡꯈꯤ ꯑꯁꯦꯡꯕꯃꯛꯀꯤ ꯏꯁꯣꯔꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕ ꯑꯣꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯔꯤꯁꯇ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯅꯕꯤꯕꯗꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯔꯛꯇ ꯁꯪꯒꯥꯏꯅꯕꯤꯕ ꯃꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯃꯍꯥꯛꯀꯤ ꯃꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯤꯡꯒꯠꯄꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯕ ꯏꯔꯥꯠꯄ ꯑꯗꯨ ꯃꯍꯥꯛ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯊꯥꯖꯔꯛꯀꯗꯕ ꯄꯥꯄꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯪꯊꯕ ꯑꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯈ꯭ꯔꯤꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯄꯦꯜꯍꯟꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯞꯇꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯁꯣꯔꯗꯒꯤ ꯃꯄꯥꯒꯤ ꯑꯣꯏꯕ ꯋꯥꯔꯛꯄꯤꯕ ꯑꯗꯨ ꯅꯠꯇꯅ ꯅꯣꯔꯣꯛꯇ ꯊꯥꯗꯕꯒꯤ ꯑꯣꯏꯕ ꯃꯥꯡꯍꯟꯕꯤꯕꯗꯨꯗ ꯇꯧꯗꯦ ꯑꯗꯨꯅ ꯀꯔꯤ ꯔꯣꯃꯤ 9:1 ꯀꯅꯥꯒꯨꯝꯕꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯀꯅꯥ ꯑꯃꯠꯇꯗ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯂꯩꯇꯦ For there is now no condemnation for those who are in Christ Jesus. Norokta manghangadubagi aranba tahanba moong adudi aikoibu kanbire. War pibide adumak laygani. Now, aikoi paap tawe. Adubu aikoina paap tawu matandasu aikoigidamagta Wanombiba dharmachenba Krista aikoigi paapkidamak pelhanbiba iratpot oiba Krista lay. ꯑꯁꯤꯁꯤꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯅꯣ ꯁꯤꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯁꯤꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛꯇ ꯇꯥꯍꯟꯕ ꯃꯑꯣꯡꯒꯤ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯕꯗ ꯑꯩꯈꯣꯏꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯑꯁꯦ ꯑꯁꯥꯎꯕꯒꯤ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯃꯕꯩ ꯃꯥꯡꯂꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯙꯔꯃꯆꯦꯟꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯁꯩꯇꯥꯟꯅ ꯄꯨꯔꯛꯄ ꯑꯔꯥꯟꯕ ꯇꯥꯍꯟꯒꯗꯧꯕꯒꯤ ꯑꯦꯀ꯭ꯌꯨꯖꯦꯁꯟ ꯃꯔꯥꯟ ꯁꯤꯖꯟꯕ ꯏꯔꯥꯟ ꯁꯤꯖꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯂꯦꯞꯀꯗꯧꯕ ꯑꯗꯨꯒꯨꯝꯕ ꯏꯔꯥꯜ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯄꯦꯜꯍꯟꯕꯤꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯇꯥꯍꯟꯒꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯃꯌꯥꯏ ꯆꯝꯍꯟꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗꯨꯗ ꯆꯥꯎꯈꯠꯅꯕꯒꯤ ꯑꯆꯧꯕ ꯏꯐꯨꯠ ꯑꯗꯨ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯍꯥꯡꯕꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯅ ꯋꯥꯅꯣꯝꯂꯣꯏ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯋꯥꯅꯣꯝꯕꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯅ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯄꯥꯞ ꯀꯣꯛꯆꯕꯒꯤ ꯃꯄꯥꯜꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯍꯦꯟꯅ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯇꯩ ꯃꯔꯝꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕ ꯈ꯭ꯔꯤꯁꯇꯅꯦ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕ ꯋꯥꯅꯣꯝꯕꯤꯕꯅꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯔꯒꯒꯤ ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯂꯩꯕꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯑꯣꯏꯊꯣꯛꯑꯦ ꯇꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯀꯗꯧꯕ ꯑꯁꯤ ꯑꯣꯏꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯋꯥꯅꯣꯝꯕꯤꯕ ꯙꯔꯃ ꯆꯦꯟꯕ ꯏꯁꯣꯔ ꯑꯣꯏꯕꯒꯤ ꯃꯔꯝꯅꯅꯤ ꯃꯍꯥꯛꯀꯤ ꯋꯥꯅꯣꯝꯕꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗ ꯆꯥꯎꯈꯠꯄ ꯑꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯧꯕ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯕꯤꯔꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ
ꯑꯩꯈꯣꯏꯅ ꯁꯛꯄ ꯏꯁꯩꯗꯨ ꯀꯔꯤꯅꯣ ꯁꯩꯇꯥꯟꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯏꯄꯥꯞꯁꯤꯡ ꯄꯨꯊꯣꯛꯂꯛꯄꯗ ꯊꯥꯛꯇ ꯃꯥꯕꯨ ꯑꯣꯏꯅ ꯌꯦꯡꯖꯩ ꯀꯅꯥꯗꯅꯣ ꯑꯗꯨꯗꯣ ꯈ꯭ꯔꯤꯁꯇꯗ ꯑꯩꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯕ ꯃꯉꯣꯟꯗ ꯃꯥꯅ ꯑꯩꯒꯤ ꯁꯤꯕꯤꯕꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯁꯦꯡꯍꯟꯕꯤ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯄꯦꯜꯍꯟꯕꯤ ꯑꯁꯤꯅ ꯅꯍꯥꯛ ꯄꯥꯞ ꯑꯗꯨꯗ ꯍꯦꯟꯅ ꯂꯩꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯍꯟꯕ꯭ꯔꯥ ꯑꯗꯨꯕꯨ ꯖꯣꯟꯅ ꯃꯈꯥ ꯇꯥꯏ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯄꯥꯞꯀꯤꯗꯃꯛ ꯅꯠꯇꯗꯨꯅ ꯇꯥꯏꯕꯪ ꯄꯥꯜ ꯄꯨꯝꯕꯒꯤ ꯄꯥꯞꯀꯤꯗꯃꯛꯇꯁꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤ ꯂꯣꯏꯅꯃꯛꯀꯤꯗꯃꯛꯇ ꯄꯦꯜꯍꯟꯕꯤꯕꯒꯤ ꯏꯔꯥꯠꯄ ꯂꯣꯏꯅꯃꯛ ꯄꯤꯈ꯭ꯔꯕꯅꯤꯅ ꯃꯤ ꯂꯣꯏꯅꯃꯛ ꯃꯤ ꯐꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯥ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯄꯣꯜꯅ ꯖꯣꯟꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯨꯅ ꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤ ꯂꯣꯏꯅꯃꯛꯇꯨꯅ ꯀꯟꯕꯤꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯗꯨ ꯕꯥꯏꯕꯜ ꯑꯄꯨꯝꯕꯒꯤ ꯇꯝꯕꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏ ꯑꯗꯨꯒ ꯏꯚꯟ ꯖꯣꯟ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯆꯧ ꯑꯆꯧꯕ ꯈꯦꯠꯅꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯁꯤꯡ ꯈ꯭ꯔꯤꯁꯇ ꯌꯥꯗꯕꯁꯤꯡ ꯑꯗꯨꯒꯤ ꯑꯆꯧ ꯑꯆꯧꯕ ꯈꯦꯠꯅꯕꯁꯤꯡꯗꯨ ꯃꯥꯅ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯒꯦꯟ ꯐꯖꯅ ꯚꯥꯞ ꯇꯥꯁꯦ ꯑꯁꯤꯗ ꯖꯣꯟꯅ ꯍꯥꯏꯔꯤꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯣ ꯏꯁꯣꯔꯕꯨ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯄꯦꯜꯍꯟꯕꯤꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯕꯁꯦ ꯇꯥꯏꯕꯪꯄꯥꯟ ꯂꯣꯏꯅꯃꯛꯀꯤ ne haina hark matamda hairi base kain hai boy betargadi Jisu Christa pap ki pun hongduna thajara kaduba khuding ma ki mahak pelhan biba iran poradane aduga hairiba aduguma missing ise zat khuding makta lon khuding makta loina magle now adu hena bhap ta na gidamak asiki taibang pa hai ba wahe ise taibang pa loina mak haira na te ba yam na mek sing karam haina example am hak pike Jisu Christa pom dai matam adu Augustus Caesar na mi taibang pan da laina ba mi taibang pan like ba mi loina mi kok thi na ba gidamak da kaukhatle kaukhatle Bethlehem da kaukhatle right adu kare taibang pan le ba mi loina mak mi kok thi na ba kai da law hai Bethlehem da adu ki mi kok thi ba da India da ki mi chalam gadra or Japan da ki karam ba mai ke adu taibang pan loina adu oi ba tar ka de matam adu leiramba missing aduna or say Augustus Caesar adun maramdi Rome ge legak padu prithvi ge hum ayam da leirba sing ak amron dai bo betagidi anu bo matam da British ki British singi mogi pan ba adu gumne kari hai or British pan ba pham da numit amata ta de maramdi taibang pan ba pham khudi mok sing makoi adum leir adi mong adu ne asigi taibang pan ba haina hai se literally taibang pan asi apum ba hai banate adu jar khuding mak ta lon khuding mak ta mafam khuding mak ta Christa da thajara kadoba mi oi khuding mak isor na kanbi na bagi da mak thorang ta mi oi khuding mak to adu gi da mak ne haina hai se atopa da hai se kaina adu oi batar ga de koi isor gi macha sing ai khoi khatanate isor gi macha sing atei mayam amasu lei ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯄꯦꯟꯕꯤꯕꯒꯨꯝꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯁꯨ ꯄꯦꯟꯕꯤꯕ ꯂꯣꯏꯅꯃꯛ ꯂꯩ ꯑꯃꯔꯣꯝꯗ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅꯁꯨ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯅ ꯄꯥꯞꯀꯤ ꯄꯦꯜꯍꯟꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯕꯤꯕ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯉꯣꯟꯗ ꯊꯥꯖꯔꯛꯀꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯡꯗꯣꯛꯄꯤ The door is open to all who would come to him, come to God in Christ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕꯤ नखोई पाप तक पुनिंग होंगे पाप तक पुनिंग होने ख्रिस्त थाजब मतमदा नखोई की पाप अदु कोक्चब फंगनी ईश्वर को संगाना भी फंगनी ख्रिस्त अदु नखोई की इंगथब ओइगनी ईश्वर के साउ नखोई की लौथोकनी नखोई ईश्वर की मचा सिंग ओइगनी नखोई की दमक ख्रिस्त वानोम्बिबा धर्मचेनबा ओइगनी अदु थाजब चलना सिंग असेंग पुंजि जाकोट पाइबसे अखोई की पुंसिदा सोइदन उगदोबा मने adu aikogi punsi da hapchan ba pot hap aman nate aduga hairiba se oithokani oithokado ba mane maram di han ba di Christ ki dharma chen ba du aikoi de son hapchan bikre aduga aikoi gi damak dharma chen ba Christa adu dharma chen ba wanom loi ama oina aikoi gi pap ki damak ta pelhan bi irat pot oikraba Christa adu
ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤ ꯐꯝꯕꯩ ꯃꯥꯡ ꯑꯗꯨꯗ ꯂꯩ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯒꯨꯝꯁꯦ ꯈꯣꯡꯀꯥꯞ 3 ꯆꯠꯂꯒ 5 ꯆꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯈꯣꯡꯀꯥꯞ ꯂꯦꯞꯇꯨꯅ ꯊꯥꯡꯕꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯁꯦ ꯏꯁꯣꯔꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯊꯧꯖꯥꯜꯒꯤ ꯍꯤꯔꯝꯁꯤꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯕ ꯍꯥꯏꯖꯕ ꯊꯥꯖꯕꯁꯤꯡ ꯄꯨꯟꯃꯤꯟꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯂꯣꯏꯅꯃꯛ ꯇꯧꯕꯤꯔꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯑꯁꯦꯡꯕꯃꯛꯀꯤ ꯊꯥꯖꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯄꯥꯞꯇ ꯅꯤꯡꯉꯥꯏꯗꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥ 5:13-15ꯗ ꯐꯣꯜꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥ 5:13-15 ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯟꯕꯤꯔꯦ ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯤꯕꯤꯕ ꯃꯔꯝꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯤꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯈꯪꯂꯦ ꯑꯗꯨꯒ ꯍꯤꯡꯂꯤꯕꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯗꯗꯨꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯁꯤꯕꯤꯈꯤꯗꯨꯅ ꯑꯃꯨꯛ ꯍꯤꯡꯒꯠꯈ꯭ꯔꯕ ꯃꯍꯥꯛꯀꯤꯗꯃꯛ ꯍꯤꯡꯅꯅꯕ ꯃꯍꯥꯛꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯤꯔꯦ ꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯅꯣꯝꯕꯤꯕ ꯈ꯭ꯔꯤꯁꯇ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥꯁꯤꯡꯗꯒꯤ ꯐꯥꯎꯕ ꯍꯦꯟꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯙꯔꯃꯆꯦꯟꯕ ꯋꯥꯅꯣꯝꯂꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯍꯟꯕꯤ ꯑꯃꯁꯨꯡ ꯂꯩꯕꯤ ngasi phawbada mahaki wanombiba maithidriba Christani aduga maithibasu lero maramdi mahaki dharma chenbagi thabak aduna satan gi aranba tahanba du hena pangal kan behele harba chumba sina probai khoi na nachawai probai khoi na pap lan thena jabada mateng pangbe pap hena tawna na banata adu pap hena maithiba pe na be pa nahang nungsi nahana thozambi nahaki napam thagi nise nahaki mengidama nahaki mati mangagidama Jisu Christ gam nise amen